Combined security na konsa khulama di lairon wifi khul thi humbagi akan bathabak satakri koki khul operation sa thaba yaning di haiduna kotu na national highway 2 amasum 37 matam kaktaba balak thokri Kangpokpi district ki manung sana lairiba liangmai naga khulama oiriba konsa khulama sum yumthangnana laiminariba koki khul lairon wifi khulda ngara numidang digi combined security force na operation sa thaduna thi humbagi akan mathabak sa thari amaromda security force na atamna na koki khuldu operation sa thabi yaning di haina maral siraduna committee on travel unity kotuna national highway 2 imphal dimapur amasum national highway 37 imphal jiribam lambida matam kaktaba balak thokre Manipur police na thadorakpa sirolamada Kangpokpi district ki konsa khulamasum lairon wifi khulda nahanumidang nigi Manipur police CRPF amasum army gi apunba kangbuna thi humbagi akan bathabak sataki hairi panmaya abde namit kharani ki mamang na konsa khulamasum lairon wifi khulda combined security force na thi humbagi akan bathabak satapa laikhrabani haukiba matam khara sida liangmai naga khul ama oiriba konsa khul amasum koki khul ama oiriba lairon wifi khul ani gi marakta ungkhanabagi thong sa tharakpaga loidana me 16 da lairon wifi khul manaktagi konsa khul gi nupi angang yauna miyoi 19 koki militant sing na phakraba matung nupi angang sing thadoraklaba matung naga misam tarungna tha amarom thiba khangdana leiraba matung maka kaklaba haksang oina puthorakpaga thagdokna naga amasung koki community anigi marakta hana ungkhanabagi phibam amada lairibani amaromda leimakhong kangsup area da akhanaba security force na operation sa thabigi mayokta committee on tribal unity kotu na ngaranung thilpung mari dagi imphal dimapur lambi amasum imphal jiribam lambi da matam kaktaba ban laphokre kotu gi maikei digi atamna na mapum khara security force na operation sa thariba sikhudak ta thingbina ba center lengak maru oina ministry of home affairs ki puning singsilakli loidana khudong thiba thagdok thokpa yaba khul singamadi miyambu matik sana protection PU pastor uhum hatkiba amadi civilian taragani thu hatkiba gi matang independent investigation sathagadabani yomai thaba attack sathabagi thong khudakta thinggadabani haina lenga ki puning singsilaki nakala moram the security force na akhanna koki khul singamadi koki balance volunteers singi mathakta akan ba operation satharakpa bu koki NP Manipur kimna akan mamong ni yaning da phungdorakli loinana government of India amasum security agency khudimagna satharakli ba thong si khudakta lepkadabani haina su taksilakli loinana nakala maromda UNC na tha amarom economic blockage satharakpana koki jogi miyam nomigi tangai fadaba polam sing phangdabagi khamtheng awaba mayuk nariba sida sentana khudakta lepna thabuk lakhorkadabani haina su taksinki Ukhrul district ki koki khul sing na sana thanaba polam sing pusin thingjin khibadai koki sing Charam chadatnare koki jo area ra tangai fadaba polam sing pusin mada atingba thamlibis khudakta to ongadabani working committee KUKI Cso Ukhrul district ki manungda lairiba koki jo khul sing da nomagi tangai fadaba polam sing yauna sana thanaba polam sing khudimak pusin mada atingba thamlakpadagi kham thengna awaba mayuk naraba koki nupi singna wakat mi phamduna khongjang sangsangkri working committee KUKI Cso urkhul gi miyeng makhada koki women union urkhulna Imphal urkhulambi gi sangkai khul mapan wakat mi phamduna khongjang sangsangki deputy commissioner ukrulna wafam asigi matangna koki nupi singda pi khiba thajaba thabak on thoktriba phawba leptana khongjang sangsiki kan hari wafam asiga mari lenana koki CSO working committee urkhul gi maikedi gi tha asigi taraga tarukta deputy commissioner urkhulda memorandum ama pisin balaikrabani memorandum aduda koki amas nagani gi marakta conflict hek tholak horakpadegi district asigi koki khul singda tangkhul naga sing nomigi tangai fadaba polam sing pusinbar athingba thamlakpadegi awaba kya mayukna duna lakliba sigi matangda marik sumna khanganba laikhreri amasum Wonghong tangkul naga singna akhanana koki jo area sing nomigi tangai fadaba polam sing pusinba atingba thamduna economic blockage satharakli bas district administration su khanglibani tangkul nupi singna temporary set saduna wohonda economic blockage sathariba si thingmada lairibi issue si admak loisinba yabani adubo ngasi faw district administration amasigi matana sabsaba thaba amata lokhatna lairi henasu pen pa phongtoki loinana working committee KUKI Cso urkhul gi maikedi koki jo area tangai fadaba polam sing pusinba atingba thamliba khudakta toongadabani koki miyam gi tangai fadaba sangdabi yadraba polam sing security force na matik sana ngak tuna pusilakadabani
नोंमगी तंगाई फदब पोलमसिंग पुसिनबदा अथिंगबा पीरिबसिंगी मथक्ता अकनबा एक्शन लखोटकदबने मदि डिस्ट्रिक्ट असिदा लैरिबा कम्युनिटी खुदिमंगना सबमानबा सकथुंगसिंग फंगननबा अखनबा मेकानिज्म अमा लखोटकदबने हायनसु डिस्ट्रिक्ट एडमिनिस्ट्रेशन तक्सिलखली Indian Constitution amadi Supreme Court ki kanglon sing Manipur ngakna satre MPP mod India government Manipur yengliba miyeng asi logi wangmadani state asida Indian Constitution amadi Supreme Court ki kanglon sing ngakna satre haina Lok Sabha ki MPP mod koi jamna phongtokri wafam sing asi singjamai Block Mahila Congress Committee na sinduna singjamai oinam thingel leiba Congress PCC member oinam Roman gi yumna pangthokiba nomigi weba women convention ki thorom da phongtokibani thoram adur MPP mol makhata na hai kumja english ani ga kunga homdoi gi me ahumdagi ngasi phawba constitution gi satna pathap sing thugai duna lakliba sigi mayokta miyamni ihok sangshin ba matamoiri Manipur police ki DGP gi pharmacy Manipur lengang na hapkadabani center lengang na haplakadabanate masi state subject ni state asigi law and order ngak liba Manipur police department fugairak pa haibasi लेबाक थुगाइरपी अहान खोंथांगनी मसीगी खुदम हायरबदा हौकिबु कुमजा इंग्लिश अंगनिगा कुनगो होमदोगी अप्रैल कुनगनि पांदा सुसामपुर डिस्ट्रिक्ट की मणिपुर पुलिस लाथोखिबु नुमित खरनी लेरगा मे अहुमदगी इरांग असि लाखिबने हाइकि मांगना मखतन हाय मियात मिपुन खुदिमक एनआई द सिनबेगी महुत मणिपुर पुलिस द सिनदुना असुम वेल पुथोकना बखोना बमथुइ थाउदो खुदिमक एनआई द पहनबेगी मथौ करिनो हाइनांखि नागा मिसम तरुक तमथिन हाटखिबा केएनएपी सेनै हाना डेपुटी सीएम सामना फोंदोकपगी मथक्ता मियात अदुर सेनबा मियोइसिंग कोनसाकुलगी खुंजासना मसक ताकलाबा फावबदा ngasi फावबा फाबा ngamdana laidiba karigino hawkiba sai ahum asida lamdam asida misi mina thuanbada natana constitution ma fong aran malambi de sisinari haiba mayek singna takli awonba manipur ama purakna bokona bada ngamkhai ngak pakhak natana nupi oibi singbu awonba purakpa sangi nupi oibi singda lupa lising tarapi gani haina mikal naksilagba matam asida lang thakli basida miyamna thuroi si haina bimol makhata na fong dokhi atopa tendakpa paw manamo Fazin kiba aram by tingol gi miyoy sing condition yaudna thadokadabani haina taksilakli yana kiba wapam sing thawairak tribdi Manipur mai saknaba sebaw piboin thokani maira paibi apun baluk palel Fazin kiba aram by tingol gi thomi sing condition amati yaudna thadokadabani haina maira paibi apun baluk palena taksilaki bagaloina governor masana haido kiba wangak triba karigino yana kiba wapam sing thawairak tribdi Manipur mai saknaba sebaw piboin thokani haina su fong dokre aduga tentang asum na miyam na thamjage hauji ko ina di miyam pau matang sa lusinjarage amasu makhata ba ano ba update miyam puna ngai mina sena channel sigi maike digi miyang maphamda makhata na thamjari makhata ba ano ba update miyam puna ngai mina sena channel sigi maike digi miyang maphamda makhata na thamjari makhata ba ano ba update miyam puna ngai mina si